अहानबदा मरोइब पाउ लमदम असगे लॉ एंड ऑर्डर निंगथिना लाक्सिनबा ngamnaba यूनिफाइड कमांड मणिपुर के चीफ मिनिस्टर ना पाइसिनगदबनी हाइना सिटीजन फॉर जस्टिस मणिपुर के चेयरपर्सन खाइदेम मनीने हाइख्रे महाइरोई लिसिंग कुंट्रा तरुक चात्रुक मरफुदरा मापल क्लास 10 एग्जाम दा सरुक यागने एग्जाम दा अरानबा तौबा ऑफिशियल सिंगी मथक्ता लुपा लाख तरा फाइन अमदी चही तरा जेल दा थंबा याई हाइना बोसेम के सेक्रेटरी एस जितलाल शर्मा फोंदोक्रे चीफ मिनिस्टर युमनाम खेमचाना इम्फाल टूरेल दा पाइखटपा प्रोजेक्ट सिंग येंगसिनख्रे अमदी एक्स पोलो क्लब वांखैना सिंखै हुनबा पोलो क्लब कोंगपाबु माइथिबा पिदुना अनिसुबा डॉक्टर के.एस.एस. सौरजित सिंह इंटर डिस्ट्रिक्ट पोलो टूर्नामेंट के चैंपियन ओइख्रे खुरमजरी ISTV गी नुमिदांगी मणिपुरी पाउ मिटिंग ताबरिबा सिंगबु तराम नोकचरी पाउ संदोंग पिजरी लमदमसगी लॉ एंड ऑर्डर निंगथिन लाक्सिनबा ngamnaba यूनिफाइड कमांड मणिपुर के चीफ मिनिस्टर ना पाइसिनगदबनी हाइना सिटीजन फॉर जस्टिस मणिपुर के चेयरपर्सन खाइदेम मनीना मणिपुर प्रेस क्लब ता पांगथोकपा पाउगी मिफमदा हाइख्रे खाइदेम मनीना मखा तारादुना थोकलिबा इरांग असिना मरम ओइरगा मितै सिंगना नेशनल हाईवे फाउदुना चटपा ngamdana लैरी IDP सिंह मसा मसा के मयुमदा हंजुल हनबा ngamdana लैरिंगै चेरक असिदा हौकिबा नुमित खरनी असिदा लिटानदा थोकनिंगदबा थौदोक थोकलकपा मतमदुदा सिक्योरिटी फोर्स सिंगना लौफम थोकपा थौदांग लौदबा लाइबक थिबनी मरम अदुना सेंट्रल फोर्स सिंगबु मथौ निंगथिना तौहनबगिदमक चीफ मिनिस्टर ना यूनिफाइड कमांड पाइफम थोई लमदमसगी मियामगी हक मांगलकलबा मतमदा वाकटफम ओइरिबा मणिपुर ह्यूमन राइट्स कमीशन अमदी मणिपुर स्टेट कमीशन फॉर वुमेन अनिगी हांगदुना लैरिबा चेयरपर्सन मेंबर सिंगी फम अथुबदा हापकदबनी हाइखे क्रिमिनल एक्ट चेंगरी बा एक्ट ऑफ टेररिज्म द चेंगरी द सिंचे आइन दिन मतु इना आगा बंदी के तबदु अकोई चीफ मिनिस्टर ना हाना अतोपदा पिथोकचिबा यूनिफाइड कमांड से चीफ मिनिस्टर की चेयरमैनशिप की मखादा थंगदबनी अदन मदो ह्यूमन राइट कमीशन की चेयरपर्सन जुडिशियल मेंबर नॉन जुडिशियल मेंबर आदि का ऑन विजिट होना हापदबनी पाउगी मिफम अदुदा सरुक याखिबा CFJM गी वाइस चेयरपर्सन ए नौतुने सोरिना इरांग असिदा मफम खंगदना मांगखिबा मियोय सिंह हौजिक फाउबा लिखुन खंगदना लैबना मरम ओइरगा डेथ सर्टिफिकेट न चिंगबा लौबा यादबदगे इमुंग मनुंगी मियोय सिंगना थेंगनरिबा अवाबा सिंग असि येंगलगा लेंगाक न पाइखटफम थोकपा थबक पाइखटपिउ हाइखे अपने 1 December 25 दा अखोइना सोशल वेलफेयर की डायरेक्टर ना गवर्नमेंट दा मसे लेटर कन्वे तौबनी बा मतम सारा हापियो हैदना हौजिक थोले इरांग असि को मरी लेना अखोइ बलाय प्रजा अवाना ता सिंजी की यामना इजीली एक्सेसिबल ओइबा वाकफम लेतबा असे प्रजा सिंगी हक मतपनी हाइबदा हमन तोय मसी थुना फिलअप तौबियो हाइबसे अखोइ जस्टिस फॉर सिटीजन्स फॉर जस्टिस तानबा इमानी सिखंजे था असिगी कुलहुमदोयदगी मार्च कुलहुमदोय फाउबा था अमा चुपना चथगदबा चाही असिगी बोसेमना लौबा SSLC एग्जाम दा पुन्ना महाइरोय लिसिंग कुंट्रा तरुक चात्रुक मरफुदरा मापलना एग्जाम थागने एग्जाम असिगी मनुंगदा कनागुम्बा ऑफिशियल सिंगना हक थेंगना नत्रगा नाकोइनना अरानबा तौबा थेंगनरबदी The Manipur Prevention of Malpractices in SSLC Examination and Higher Secondary Examination Act 2024 gi matung ina penalty oina lupa lakh tara natraga imprisonment oina chahi tara gi awaba thengnaba yai haina BOSEM gi secretary S Jitalal Sharma na ISTV ga akhanana unaba amada phongdurakli Babuparada laiba BOSEM gi office ta unaba aduda mahak na makhatana mahiroi lising kuntra taruka chatruk marfudara mapal thagadawriba sida nupa machana lising taranipal ga chahum yankai mapal aduga nupi machana lising taranipal chahum nifuni Exam asida government school gi oina mahiroi lising nipal ga chamaga marfudara mathoi added school gi oina lising amaga chamri marfudara nipal private school gi oina lising kuntaret katara oigani Masigi manungda chingda mahiroi lising tara mangaga chani marfutaruk tampaktana lising kunmathoiga chamri tara humduini exam ase mapung fana pangthokna bagi damak ching amasung tamda center mathang setna humpumatoi ama dichama lainana basem sare amaromda thokliba kangluki irang asina maram oiraga lanjena duna lairiba IDP chahumga marfudarani thoisu exam thagani masigi manungda nupa gi masingna chamaga marfutaret amasung nupi gi masingna chaniga subna mangani
IDP ख्वाइदगी यामना एग्जाम थागदब डिस्ट्रिक्ट ना बिष्णुपुर डिस्ट्रिक्ट ना ओइगनी हाइखे अमरमदा एग्जाम असे मपुंग फाना पांगथोकपा ngamnaba ching amasung tamda mathau tawgadaba inspection team flying squad kuntra taruk su semle chinggi oinadi nodal officer tara haptuna flying squad singa punna thabak tawminagani mak namakha tana mamang da pangthokiba exam kharada official singna aranba thabak tawrambadagi case kaya file tawba laikhi Handaksu, the Manipur Prevention of Malpractices in SSLC Examination and Higher Secondary Examination Act 2024 gi matung ina aranba tauba official singi mathakta penalty ina lupa lakh tara fine thihanba natraga chahi tara imprisonment tauba yai masi thoktana ba official sing amadi mama mapa oiba singna achumba asengba mapung faba exam ama oihanaba mateng pangbiu haike March tang kurumdoi phobu sidesida lebiriba lamda any organization, any club, amadi miyamna mating pangbiduna haiba parikha sibu yamna nungai nungang sina thana bukona bata mating pangbiu agitation ban amadi makhal makha amatagi irang thoktana basingbiu. The Manipur Prevention of Malpractices in High School Living Certificate Examination and the Higher Secondary Examination Act 2024 matuna mamangda hokiba pariksha singsida aranba toramba official sing mathakta koi case mayamo file tozaki masigi ek asigi matungina kanagumba natra kanagumbi mi amana pariksha sida nakoi nana natra haktheng nana aranba toramba tarbadi lupa lakh taragi fine loina na sahi taragi masi jail da leibagi rule mayam yauri masigi mayam sibu thoktan bagi damakta leidiba oja sing yaubagi darba satra sing mama papa sing sina henna bo na tozriba khongjang sida corporation pibiduna amati mating pangbiduna yamna sumba mayek singba parikha mo hensi haibse aina mayam humda mukana thamjari Chief Minister Yumnam Khemchana Impal Tural da Paikhatpa project sing yengsin kre department ke official amadi miyam ga unaraga wa tanakre Chief Minister gi khongsadaduna Impal Tural rejuvenation project ki makada trial wena Kurai Lamlong Thong manaki Impal Tural turban da paikhatliba eco embankment thabak ki phibam yengsin ki Impal Tural gi Lamlong Thong mapadagi eco embankment ki major component oina mafam Nepal da paikhat kadaba project asigi manung chana Lamlong Thong manakta meter chama sangna paikhatliba eco embankment asina Impal Tural da anaiba ising Chentharakliba ising dagi laingoi gi saruk sing fazil hauraga aruba ising oina makada chenthakina ba paikhatliba project yengsin kibadu da Directorate of Environment and Climate Change Director Dr. T. Brajakumar, Principal Secretary Arun Kumar Sinhasu Sarukya ke Tungda mamangi and Biren Gilengak Matamda ising ichaw mayok nadanaba Tural gi ichalda apanba pidanaba Imphalis District ki manungchanna Imphal gi pangay lambi dalaiba Kurai Salantongna hana lairamba adudagi fit mari thangat kiba thongi fibam yengsin ke Tungda Maikayadongi Miyamga unaki baduda Lamlong Tongkong dari dagi Kurai Haikru Makong Fauba Lambi Sembagi Tabak Atubada Loishinduna Lakliba Class 10 Amasung 12 ki exam Thaba Lakadaba Mahiroi Singda Kodongcha Daba Toktanaba Hodabinaba Taksin ke Chief Minister Yumnam Khemchana Lambi Sem Libaga Mari Lainaba Agency Singi Miyoi Kauraga Atenba Matamgi Manungda Lambi Semba Loishinaba Kangan ke Khongsadadudha Singzamay Oinam Tingelgi Imphal Turelgi Sarukta Paikhatliba Eco Embankment ki thabaksu yengsin ke Prime Minister Narendra Modi ngasi awang nongpo ki ahanba emergency landing facility ELF Assam ki Dribugar district ki Moranda Sangakre Lupa crore chama changna semgatpa facility asina military amasung civilian operation gi sizinaba yaragani awang nongpo ki atia gi saruk ngak senbada facility asina achauba mateng oiragani hairi emergency landing facility ELF asida transport aircraft fighter jet Tejas Sukhoi Rafale su taduna utke Thauramasida Assam gi Chief Minister Hemant Biswa Sarma Union Minister Sonowal su sarukya ke Campaign for Just and Fair Delimitation JF Dinaparing Naina Chatharakpa campaign gi saruka moina Eastern Educational Club Kurai Ahongai gi sanglenda Kurai Ahongai Thangjam Lekai Nupi Kanglup amadi Kurai Ahongai Mairapai biga khutsam naduna miyam gi oiba census and delimitation gi matangda khanakre miyam aduda Mifam aduda JFT ki convener Jitendra Ningombana Ministry of Home Affairs Committee ang makada
tangkak ani thokna April amadagi September lising ani kuntaruk fauba yumkok thinaba amadi lising ani kuntaret ke March amada mikok thigani haiduna tharang tauriba si hauzik oiriba law and order fatriba warlike situation district amaga changnaba yadri National Highway sing chatpa yadri IDP sing masagi yumda changba yadriba tanja amadi matam kyadagi lamdamasida lokaina changlakhiba mitop sing hana khandoktana yumkok amadi mikok thiba haibase just and fair oiroi kanglon chumna thiba ngamloi JFT na census thingde hana NRC tawrba matungda census pangthoksi haibani haujikti lengak leirabanina lengak na mityang changba mathautare haike Pangaida Laiba Saraswati Institute of Management and Paramedical Sciences Linkat ki bagi Tara Suba Foundation de Thoram ngasi pangthokre Thoram asida Lok Sabha gi MP Dr Angomsa Bimol Akoizam Mobets ki Retired Executive Engineer Ketrimeum Mani College asigi Founder Chairman plus Hisam Social Scientist Dr. Danabir Laistram, MUG Registrar Professor M. Premjit, School of Human and Environmental Science MUG Dean Professor S. Sibon Kumarso Sarukyake, Lok Sabha MP Professor Bimol Akoizamna, Health Sector da Maru Oina Nursing Line da Manipuri Machana, Mapalgilam Singh da Tauriba Taudang Singh Thagatpa Fungdoki. Globalization lakpadagi mapal thokna thabak tawbagi tangai fadaba leibaga loinana aikhoigi leiramliba system sing hongdoktuna mayam marakta tinba ngamnaba honakatavani haike Part of a general trend never was Manipur ki hospitality industry ki chautoraiba si chautorai manamsu kaigino da job seeking hana leiramba traditional sector sing sena thabak piba ngama aruiba aduna diversify taurai ni global economy hongai ne hongai be ithil sigi achauba mami mana haibong manungi akoi tumit aina natraga guha manungi hangoi kaina bdo frog in the whale akuba mind yengba yaroi especially youngsters you should think that the globe the world is my playground. Think adudani miraktin mga maga ko gi furup su chawr kadis. The globe is our playground in Eastern Nagaland Laiba District Taruka se Frontier Nagaland Territorial Authority na konsinba mapamama oire haina Eastern Naga People Organization Nagaland Government amadi Government of India gi marakta khudyek pinaduna achouba autonomy ama pikre ENPO na matam sang natalakpa demand ama Nagaland pikre maramasina Manipurda FNTA gi tiga manaba demand ama soidana India lengakna Manipur manungda tokhaina lainingba furup kharada pirakadra haina chingnaba miyam gi marakta chauna leiri haina IPSA Pandam Akomluf IPAK KSA Loyalup Kanglamai KIL CLK ERDO Aksil Andog MIKL SWA Luptara Marigi Apunba Bodi ama oiriba CSO Kanglaipak na hairi India lengak na India gi loan natraga ek amagi makada awang nongpok lamdamasi machet thugai na bahot na duna lakli haibasi awang nongpok lamdamasi da leiriba mioi amadi furup khudingmak na khangi masagi ngaklo mapung fana leijadaba state khudingmak India lengak na machet thugai ki bayai adubu Manipur hairi balaipak ase India gi manungda top leipak amani India gi leimai da Nagaland semlak oirakhiba leisemlonga Manipur gi leisemlonga aduki matek chawna khena balai haibase kaudaba fai hairi Lakliba April amada Sajibu Kudol Tamba igi khongul liba kunai yokhatpi ima singda ikai kumnaba thoram pangtok lagani haina ikal ge General Secretary Wahengbam Luang laimana ngasi New Chekon da laiba iramdam kanba apun beluf ikal gi office ta pangthokpa pawgi mifamda haikre ikal na safong badagi pangtok lakpa Sajibu Kudol Tamba igi khongul liba kunai yokhatpi ima singdai kai khumnaba thoram sahi asigi oinasu 12 lak suba oina lakliba April amada pangtokani kunai yokhatpi ima singdai kai khumnaba hairiba asigi oinadi category kharada khaidokani masida leiriba category sing khangminanaba New Chekon da laiba ikalgi office amasung uripok da laiba lubasigi office ta khangminagani Manipur mamangda pangthokiba thoram singda Manipur gi wangmada takraba iraicha sing sarukyaki handaki asidasu sarukyagani haibagi thajabalei adubu kangfal gi lambi da chatpa yadriba sina flight ki atungmal puba thangba ngamdaba thakta yokhiba sina kayam yamna lakani haibadi khangba ngamdri Thoram numida sida missing yam selector furup oiraklaba maite aikhoigi missing hengatnaba kari tawgani sermitlonda kham thengna sohan khraba asi menkatnaba tawfam thokpasing wakalol fongdokpa pautak laubagi tanja amasu pigani haikhe
सहयोग पिनबियु मतेंग पांगबियु पांगलदा ओइरसु मतमदा ओइरसु अदुगा वाखलोन सजेशन कया अखोइगी सिदा सि तवगदि फगनी हाइबदु सजेशन मयाम अदु लौजनबगी दमकता मांगजौनना मयामदा अखोइना ngasi मिट नाकोंग ओइना मालेमदा खंगनबदा मयामदा पाउ पिबददि अखोइगी प्रिंट अमदि इलेक्ट्रॉनिक मीडियाना पिबिबनिना सिगी चावरबा थौदांदु अखोइना मयामदगी लौजबनी मदुगी दमकता अखोइना ngasi प्रेस मीडिया सिंगी ममांगदा प्रेस मीडिया सि फमजबनी Kamakya Book Agency Guwahati na sinduna Dr. Ningombam Nandona edit tauba Korirol amasung Nat Naina Waring kay Sampata Labor State Central Library Holda Manipur Language Advisory Board New Delhi gi convener Professor Tourism Rajena Fongkre Lariga se fong na bahot na bada article sing pirakhiba amadi mateng panglakpa singda editor gi maikai dagi achamba khudol peduna ikai khumna basu utke Lariga se editor Dr. Ningombam Nandona Manipur gi Korirol amadi folklore nainabagi chang ase yamna watpa amadi nainaroi sing thorak bagi chang su yamna nembadagi tongan ba masak naiba oja sing na iramba article sing dagi khara lokhatlaga nauna hogalat liba mahairoi sing na nainabada nungaina ba mongda Lariga se fongbani ani suba volume su athubada puthok na bahotnari haike Babina Hospital na Youth Progressive Organization YPO amasung BLF Ketri Bengun Awang Lekai ga khutsam na duna Ketri Bengun Awang Lekai LP School da nomagi oiba free medical camp ama pangthokre campus si mayam gi damak tangai fadaba haksel gi service pu makhoi gi manakta fanganba lainas sing athubada khangdokpa amasung layeng bagi khudongchaba fanganba haiba pandam da senbani campus da ENT obstetrics gynecology amasung general medicine gi consultation lemna tauke medical team asida Dr. Yumlembam Sandhyalata ENT Dr. Naurem Bandana obstetrics and gynecology amasung Dr. Kangjam Lakshmi medicine saruk yakhibaga loinana punamioi chani ga mangana haksel gi consultation tauke Miam dalem ne hidak langtak sing yentoki amasung hospital da akanaba makha tana investigation tauba chang basingda chada tara concession piki BLF Ketri Bengun Awang Lekai gi president Nasim Bhanuna free camp asi pangthokpagi damak Bavina Hospital amasung medical team bu thagatpa fongdokhi Bavina Hospital na miyam gi haksel fagat hanaba amasung laeng bagi khudongchaba fanghanaba makha tanasu thabak chathakigani haike Litanda Kukes Singna Yumai Taki Badagi Awaba Taraba Tankul Singidamak Uyumpo Gram Panchayat Ki Yumthong Kudingna Panglakpa Tengbang Potlam Iramdam Kanbalup Ikalna Tankul Naga Foods Organization Ki Kutangda Kutsinakre Tengbang Potlam Singadu Tankul Naga Foods Organization na Yangang Pokpida Hangliba Relief Camp ta Kutsinake Tengbang Potlam Aduda Cheng Alu Tilhau Achathau Thum Ising Manama Sing na Chingba Yauke Ikal na tengbang polam kutsinarpada Tangkul Naga Foods Organization ki President Turner Raihingna Tobimal Khangba Utladuna Litan gi thaudok na maram oiraga Tangkul kaya awaba tare tabada yumthong khudingmang na angamba piduna tengbang pirakpa kaidaunungda kauroi haike mayamna laaga sumaina magi angambdo uthonaraga akhoi amatani haina relief chi Tharapagi damaktasu akhoi Tangkul Naga Foods Organization on behalf ta noi myambu akhoi gi harauba thakatjaba haisi haitanunga litana phongtokjabani Tengbang Potlam Pibaga Mari Lenana Ikal gi advisor Ningthau Khongjam Sanatumba Mitaina Kuke Singna Landarak Padagi Achoba La Nama Thengnabagi Awaba Kaya Khanglabasu Uyumpo Gram Panchayat ki Yumthong Kudingna Lekai Lekai ki Maira Paibe Singi Kuthangda Aikhoigi Chulina Oiriba Tangkul Singh Thauna Hanbayadi Haiduna Pangal Hapnaba Are Tengbang Potlam Singh Pinarakpani Litan gi Thaudok Hekthokpaga Thaudok Aduna Maram Oiraga Yumda Hanbada Khudongchadabadagi Tongan Mafamda Changjafam Lauduna Lairiba Tangkul Singh relief camp ama hangdoke Haujiksu Tangkul Singh Thauna Hanbayade Haiduna Thauna Piba Amadi Kuki Singna Yumai Thaki Badagi Awaba Taraba Singi Awabada Saruki Aduna Tengbang Potlam Pibani Haike Child Marriage Free India ma ohinabagi damak India gi mafam pumbada chathariba 100 days intensive campaign gi saruk ama oina National Legal Services Authority amadi Manipur State Legal Services Authority Lampelpat ki miteng makada Legal Aid Clinic Samaram amadi District Legal Services Authority Thobal anina punna kutsamna na senduna Prohibition of Child Marriage Act 2006 Saibasida nomagi oiba legal awareness program ama Thobal District Samaram da laiba The Brighter Angels School da pangtokre
awareness program adu hongdokpagi thoramda the possible consequence of child marriage in health sector habasida JRD Negrim Silongi Dr. M. Amadi Prohibition of Child Marriage Act 2006 habasida DLA se Thobalgi panel lawyer advocate M. Swamina resource person oina wangangki lakadaba chahi lising ani kuntra faubada India da chahi sudana yumpanbagi wakalola se mapong fana mothalasi haiba pandamga loinana changsiliba 100 days campaign awareness asi mai paknaba hotnaminasi haiba wafam kaya resource person amadi wangang loi kaya na appeal tawke mayai lambi si quality maintain tawduna semnaba haiduna Niladaza Singh Subam National Awardee President Mayai Lambi Apun Baluf Amadi Manipur Apunba Yelhomi Luf ki President ki Phamsu Puribana Koina Chatuna National Highway 137A Mayai Lambi ki Fibam Yangsin ke Lambi si Fazana Semnaba Mayai Lambi Apun Baluf Malalna Matam kya gi mamagdagi ban General Strike na chungba kaya tawduna laki Amadi Semnaba Khongjong kaya sangsin ke Numitaruk ni Fauba Mayai Lambi Thingzinduna Yamna kana ban tawke Bantawbada Thawayao Kiba Mayra Pai B Club Organization Amadi Lanai Mio Singpum Namak Mayai Lambi Apun Baluf Malalgi Maikai Dagi Thagat Pa Phongdoi Maramdi Hauzik Mayai Lambi Semliba Se Miyamna Ban Kyarak Tawbadagi Semlakpani Haina Niladaza Singh Subam National Awardee Mayai Lambi Apun Baluf Malalgi Maikai Dagi Phongdorakli Loinana Samurau Kaitel Hiangthang Kaitel Langthabal Kaitel Pisum Kaitel Kaisamthong Kaitel Singi Mapa Sing Asi Khara Chauthok Pauthokna Koilas Thaduna Semnaba Appeal Tawrakli Hindu Sammelan Samiti Sagolban Upanagar na Sinduna Hindu Sammelan amanga se Changangai Community Hall da pangthokre ngasigi thawram aduda National Awardee Lemapokpam Lakpati Retired Headmistress L. Ivele Social Activist Laishram Jatra na Chingbana thawram mapu singwena sarukya ki amadi Retired Lieutenant General Alan Singh amadi and Binotana Hindu Sammelan asegi matangda wangangki Retired Lieutenant General Alan Singh na Hindu haibasi India da matau karamna kadai dagi haurakhi haibagi matangda wangangki Thauramga Mari Lenana Hindu Sammelan Samiti Sagolban Upanagar gi member Naurem Saubana Social Voluntary Organization RSS ki jahi chama mapung farak paga Mari Lenana pangthokpani Manipur gi oina su Hindu Sammelan ase tongan ba mafam humbudra ni thoida pangthokani haike ngasi phawbada akhoi culture mangda lerakba aduga identity mayam sing asi kalaga lakhiba mayam sing asi kanana akhoi honor libno haiba matamda akhoi rashtriya sangana akhoi honor ga lakhiba sina maram oraga ngasi je akhoi bharat ase awang ba thakta pukhana lambi da lakpani achigumba bharat ase prithvi ge manungda wang na pukhana na honor ba athoi ba bharat ama oina na honor rakba aduma wakhalona sida mangda thamme haraga akhoi lamdama sida su manipur gi akhoi tongan tongan mafam sing sida ida tongan ba jati kayamarum na pullaga leiriba lamdama sida su akhoi culture tongalagasu jatongalagasu amata oina punsin bagi wakhalona dudaida mangna thamme herga khoi sammelana se khoi pangthok sabani Aikhoigi ichaisu singase hauzik leiriba thak aseda asum thamlakhigadra natragana chaukhatpa lebak singa changdamnaduna mangjil thadaba yade haibagi thakta thamlagadra haibase aikhoi khantaba matam oire haina MLAS Prem Chandrana phongdokre BJP Kumbi Mandal na Sinduna Wangu Gram Panchayat ki Ward number 5 ki Ward member yauna polling station 29/21 gi miyoi kayana MLAS Prem Chandraga punna chatminaragani haina BJP gi lengyan yanbagi thoram ama ithaida pangthokiba thoramda MLAS Prem Chandrana makhatana makna tawriba thabak asida miyamna apenba pokpadagi mahaka chatminanaba lakpa si miyamgi matingdagini MLA ama oina ngamloidaba da panghai haijinbagi thabak tawroi Kumbi SCSC atopa SC singdagi hena chaukhatpa Assembly Constituency ama oihan minasi haiki National People's Party NPP gi National Vice President Irengbam Hemochandrana Nagai Chilinau Singi Lawrok Marangkain Loknaba Semiba Mapugi Mafamda Thonijabagi Pangthokliba Kumhai Luingai ni lising ani kuntarukna lakpada miyamda yaifa pausal pirakli maki yaifa pausal da luingai ni gi kumhai asina lamdamasida aikoi masal gi marakta nungsi chanaba purakpaga loinana nungai yaifa ba purakpa oirasanu hairi
ऑल इंडिया पंचायत परिषद की पंचायती राज परिषद मणिपुर स्टेट की प्रेसिडेंट ओइना खलखरबा कक्सिंग डिस्ट्रिक्ट के वांगू तेरा लुपा मरुप तगे लैसांग थेम सनायाई मैथै बुंगसे वांगू तेरा लुपा मरुप की इमा इवेल सिंह अमदी वांगू तेरा यूनिटी आइडल क्लब अमदी लमदम अदुगी प्रजा मियामना तरामना ओकपगी थौरम अमा कक्सिंग डिस्ट्रिक्ट के वांगू तेरा लुपा मरुप कैथेलदा पांगथोखरे थौरमगा मरी लेनना लैसांग थेम सनायाइना अफबा ग्राम पंचायत अमा सेमगतनबा होटनबदा अचौबा थौदांग लौगनी मखा ताना लमदम असगी मियामनसु मतेंग पांगबियु हाइखे थौबाल डिस्ट्रिक्ट BDF वेलफेयर एसोसिएशन डिस्ट्रिक्ट असगी मखादा लेरिबा BDF पर्सनल सिंगा पुलगा ngasi मणिपुर पुलिस की मकोक थोंगबा पुलिस ऑफिसर सिंगा वारी वाताई सनाबा गी थौरम अमा खोंगजोम वार मेमोरियल कॉम्प्लेक्स ता लेबा मिपुन संगदा पांगथोखरे थौरम अदुदा मणिपुर पुलिस की IGP जोगेश चंद्र हाउबिजम थौबाल डिस्ट्रिक्ट पुलिस के SP मनोज प्रभाकर M additional SP Ops H Devendra na chingbana maroiba miyoisingwena saruk yake थौरमादुदा मथौ मसखंगबा BDF पर्सनल सिंगबु लेंयान फी अमदे सखंगसे पीदुना पोंगनिंग थौगतखे लोइनना BDF एसोसिएशन की माइकैदगिसु डिस्ट्रिक्ट असगी मकोक थोंगबा ऑफिसर सिंगदा अचंबा खुदोल क्यासु पेखे Sahid Madumangol Foundation Impalna Sinduna Kuntra Matoi Suba Matridam Anniversary ga mari leinana Sahid Madumangal Memorial Lecture gi thoram Jain Manipur Dance Academy Imphal da pangthokre thoram aduda सा सरकार वहा राष्ट्रीय स्वयंसेवक संघ के सीनियर कृष्ण गोपाल सेंट्रल यूनिवर्सिटी ऑफ हिमाचल प्रदेश की फॉर्मर VC प्रोफेसर कुलदीप चांद अग्निहोत्री अमसुंग शहीद मधुमंगल फाउंडेशन के प्रेसिडेंट अरिबम ब्रजकुमार शर्मा मरोइबा मेसिंग सरुकिया के लोइनना चीफ मिनिस्टर युमनाम खेमचांद MLA सिंह एक्स MLA सिंह अमसुंग मसक नाइबा मियोय क्यासु सरुकियादुना लैखिद्रबा शहीद मधुमंगल की पोर्ट्रेटा लैसु कतुने काय खुमनबोतके अमसुंग प्रेसिडेंट मेंबर सिंगना सोवेनियर अमसु फोंगदुना मियामदा सिनके थौबाल ब्लॉक कांग्रेस कमिटी TBCC के वाइस प्रेसिडेंट ओक्रम सोरोदोनी देवी अमदी 31/22 यूनिट लेवल कमिटी BCC थौबाल की डेलीगेट मेंबर निंगोंबम इंगोब सिंह एलाइस सना तोंबना लेखिदबदा कांग्रेस की थौमी सिंह नंगसे मिनिट अनि 2 मिनट लेप्तुना अवाब फोंगदोखरे थौबाल ब्लॉक कांग्रेस कमिटी ना सेंदुना कांग्रेस भवन थौबाल द पांगथोकपा थौरम अदुदा खांगाबोक SC की MLA ओक्रम सूर्यकुमार थौबाल ब्लॉक कांग्रेस कमिटी की प्रेसिडेंट W रामानंदा खांगाबोक SC की एक्स MLA ओक्रम लंधोनी ने चिंगबना प्रेसिडेंट मेंबर सिंगोइना सरुकियाखे लाकदौरिबा क्लास 10 मदी क्लास 12 एग्जाम असिगा मरी लेनना थौबाल अपुन बलूफ तालना कोलिबा मफम सिंगदा एग्जाम नियम चुमना पांगथोखननबगी मतंगदा खननैनबा मिफम अमा ngarang numidang pangthoktuna warep kaya laukhre masagi anaba amana maram oiduna laikhidrabi talgi women wing gi thomi ima okram sorodini gi mafam dasu aroi baikai khumnaba amadi awaba fongdokhe थौबाल की अकोइबदा लैबा तालगी संगलेंद पांगथोकिबा मेफम अदुगा मरी लेनना तालगी पब्लिसिटी एंड इन्फॉर्मेशन सेक्रेटरी S अमरजितना लाकदौरिबा एग्जाम अनि असगी यंगलगा ताल नकोलिबा लेकाई लेकाइदा लाउड स्पीकर पांदुना कुमै हराउ तौबा अमदी हाउसिना चिंगबा तौबदा अथिंगबा थंबा माइरोय सिंगना नतबा पांबै सिजनबा होनरकपदा अथिंगबा थंबा अफबा डिसिप्लिन यावबा क्वालिटी लैबा तुंगी युम्बी ओइगदबा माहिरोय सिंग पुथोकनबा होनबा अमदी एग्जाम मनुंग असिदा अंगांग सिंग असिगे खनबिरगा मखल अमदगी बन अमदी जनरल स्ट्राइक न चिंगबा सिंग तौदनबा लेबाक मियामदा अपील तौबा हाइना वारेप मरी लौख्रे हाइरिबा वाफम सिंग असि लेकाई लेकाइदा लेरिबा क्लब मैरापाइबी अमदी ओजा सिंग पुमनमकना लाकदौरिबा एग्जामिनेशन असि लोइद्रिबा फावबदी पुन्ना इनमिनसी हाइखे सेंटर द BJP गा लोक जनशक्ति पार्टी LJP रामबिलास का पुन्ना चटमिनरबसु स्टेट असिददी चटमिनबगी वाफम लैते पार्टी सिगी ओइनसु लाकदौरिबा स्टेट असेंबली मिखल दा मिरेप चपचान पुथोक्तुना थेंगनगनी हाइना LJP RV मणिपुर के स्टेट प्रेसिडेंट खोइरोम दीपुना थमलकले वाफम सिंगसे टेक्नोपल डिस्ट्रिक्ट की मची खुल यावना तोंगान तोंगान बा डिस्ट्रिक्ट सिंगदगी पार्टी सिदा नौना यावरकपा मियो सिंग तरामना ओकपगी थोरमदा फोंदोखिबने कैसामपात लेबा पार्टी के ऑफिस पांगथोकपा थौरम अदुदा स्टेट प्रेसिडेंट दीपुना मणिपुर की हौजिक ओइदिबा फिबम असगी यंगलगा पार्टी सिगी ओइना हौजिक फावबगी ओइनादी मिखलगी मतंगदा अहेनबा मिटेंग थंबगी महुत्ता मियामगी अवाबदा सरुकियादुना लाखले इरांग असि हौरकपदगी ngasi फावबदा पार्टी सिगी माइकैदगी रिलीफ कैंप सिंगदा चोंगजफम लौदुना लैरिबा IDP सिंगदा मतेंग पांगदुना लाखले हाइखे
Nakal amaromda tengbangba asigi manung channa party asigi mahila state president Konthauzam Sonia yauna Konthauzam relief camp amadi lamboi khonangkong relief camp ta chana thaknaba amadi fisalonsagi machak sing khutsinakhe Paugi maraktana tenba break amatang lauminase Dada Hindi magkigano Alam mo tamo Sige yung se next time tinacheksin na laksilaga tamlo ba nine Dada lang si Juhar habaga am takidrabo Asum na mayam na machalbog na option lugum masige yung masilub asoya ngan ko kada batagi next time tina napseli next time juhar habati ng laptop na basim mani zaman tekno isi na bana concrete ka tok na tina ba matanda kapang ng amuk na angle adli next time strength is in the quick Honglagli ba punsigi lambi sida aray ba chaba yaba makai sasinari adone hidak langthak kayama sadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taramnok chori makhataba pau pizari Give blood, give hope. Together we save life. Haiva team da Lions Club of Impal Greater na Zenem Students Association ka kutsam naraga kontrataret suba EP bagi camp ma pangtokre. Zenem's Blood Center da pangtokpa EP bagi tharamadu da sarukyara duna Lions Club of Impal Greater gi President L Asokna Lions Club of Impal Greater gi calendar program ama oina chahi khudingi August 12 amadi February 10 da EP bagi camp pangtoktuna lakli. I haiba simiyoy bagi punsida yamna maru oi maram aduna lamdam asigi miyoy singda I kapagi tangay fadaba lakpada hairiba I asigi awatpa lehendana bagi wakalolda pangtokpa camp amani haike se miyoybagi punsida tangay fadaba ma leibase masigi maru oibase khallaga koina blood donation camp se pangtokpani masi Zenim Student Association amusung blood center Zenim ka khusamnaraga Lions Club environment na yamna tangay fadaba se marang kaina lehanna bagi wakalonda pangtokpan Valentine's Day ga marilenana Life Saver Manipur amadi Sabi Manipur na senduna nongmagyoiba blood donation camp ama pangtokre State Blood Transfusion Council Manipur State Blood Cell NHM Manipur amadi Department of Transfusion Medicine RIMS Imphal ga khutsamna duna RIMS ki blood bank ta pangtokiba camp aduda miyoi kya na EPK Moirang College ki Principal Dr. Rahizuddin Sheikh ne iba Integrating Skills in Higher Education Problems and Prospects haina mingthonba lairikama Moirang College ki conference holda phongkre Internal Quality Assurance Cell IQAC Moirang College na sinduna pangtokhiba lairik phongbagi thoram aduda Retired Principal Imphal College Professor Moirang Them Priyobertana lairik asigi masak takhe lairik asigi aiba Dr. Rahizuddin Sheikh na hauziki matamda BA MA loiraba miyoi kaya amana lenga ki natraga private sector gi white collar job fangnaba khonabada awaba kaya leirakpa aduga loinana NEP 2020 ki makha dasu chathariba Industries requirement asida skill gi components sing yaho dabadagi hairiba educated oiraba degree diploma amadi postgraduate loiraba sing asiga gap amalainarakpa masigumba kaya sing asina maram oiraga government private sector amadi industry sing da thabak changbada kharadang oirabasu mateng oinaba holistic oiba approach amada skill gi components sing season aduna general mainstream da integrate tawgadabani haibagi wakalolda national qualification skill framework ase malem pumbada chatnaba yagadaba mawongda mahak na thengna jarakpa kaya sing adu lairi koina ithoktuna fongbani haike National Highway singda maitai amadi kabui ichil inaw singna ning tamna chatpa yarak triba sida paliba BJP ge center amadi state government singna yengduna laisiliba sigi mayokta Supreme Court amadi High Court ta appeal chatuna Manipur miyambu National Highway singda ayed apan yaugdana chatpa yahanana ba signature campaign chathaduna kangalagani haina transgender malem thongam haikre
February 5 hauduna district kharadagi haudokiba signature campaign gi saruk amoina ngasisu Bisnupur district ki Nambol Kaithel Lairembi mamangda tongan ba CSO lupkya ga loinana Nambol Maikai gi miyam ga loinana Bisnupur district ki oina signature campaign haudokre signature campaign haudokpagi thoram ga mari leinana Malem Thongamna Manipurda tangdu leitana leihanaba amadi punna hingminariba aikhoi khudingmak hingbagi hak Chap Chana Fanghan Bagaloinana, National Highway Singda Chatpa Yahana Bamahakna, India State Kyada Cycle Rally Chatlubagi Halakpada, Senapati Dagi Infal Tamna Lakpagi Lambida Kotuna Athingba Pirakibadu Yamna Nungaiti Haiki. Cancer gilaina layong sing ngalingaida khangdok tuna mamaliyam leba punsi mangki gadabadagi matam chana kalhona bagi pandamda Ningol Club Palem Panchau BLF Duhu Laikol BLF Hairok Part 1 amadi Humanity Service Foundation ga pulaga Karkinos Manipur Cancer Care Institute and Research Center Impal ga khutsam naduna Eco Network Manipurna support tawraga Hairok Part 1 da laiba Romeo School gi campus ta nomagi oiba cancer ga mari lainaba laina layong gi maramda khangminaba amadi Lemna layang bagi camp ama pangthokre ngasigi lemna layang ba aduga mari leinana Dr. Imona cancer haiba laina asi aikhoina kiroidabani laina asina naraga hekta siragani haibalaite masi matam sana khangdok lamlabadi laina asidagi kanba ngamba yai cancer haiba laina asidi khongdagina kok faubagi mafam ama hekta da narakpa yai laina asina narabadi matam sangna kuina nagali masai koina silent killer amani haina lawba yai haiki ngasigi awareness come free health camp aduda ahal oirabasing yauna punna mioi chamaga yankhaida lemna layang khibaga loinana hidak singsu lemna fanganke Rashtriya Modi Seva Samiti RMSS Manipur ki President Aribam Praswan Sarmana Manipur ki Chief Minister Y Khemchan amadi Home Minister Govindas Konthaujamga unaduna Manipur da lairiba lairaba miyambu RMSS na Pradhan Mantri Yojana amadi atai scheme sing miyamgi yumda changduna yehongani haikre Loinana Bixit Bharat Lisingani Futared Pradhan Mantri Vision Asibu Manipur dasu yehonduna laibak asibu awanba purakpada angamba mateng pangani hairi United Club of High School na Siza Eye Care ROC Foundation amadi Sabi Manipur Life Saver ga khutsamnaraga nomagi oiba lem na layang bagi thoram amangasi Moirangkhomda leiba Semasaki High School da pangthokre thoram aduga mari lenana United Club of High School gi President Chandam Surjit High School ase gi manung da leiriba apunba club singi body ama oiriba United Club of High School na sinba lem na layang bagi campus se maru oina hospital da chatpada khudongcha daba mayok nariba Ahalaman Singh amadi Semasaki High School gi mahiroi sing yauna ENTI ani asida langbagi khudongchaba pibani haike Like-minded group LMZ Manipurna awana taraba imong kyada leptena mateng panglakpagi saruk amo oina ngarang February 13 gi ayuk pung 3 lom tabada haingang awang laikai dalaiba ivo choba amadi Michael anigi yum candle dagi haurakpa maina tumna chakre haiba pau tabadagi ngasi LMG gi thaumisingna khudaki tengbang oina lupa lising tara mateng pangduna imong ngasigi awabada sarukya kre ngasi gi tengbang khongsat adu grupa sigi secretary Ojit Sorokhaibamna luchingki khongsat aduda treasurer Kunjasor Mangsa Tabam assistant secretary Surendra Ningomba member Surjit Ngangomsa Bihari Waikhom Suni Nongthombam Joy Kumar Thokchom amadi Boinau Maibamna chingba sarukya ke Sanabagi Pawai ko gi senior sports journalist Boya Ningthojam dagi lobirase Ex Polo Club Wangkhaina Singkhai Humna Polo Club Kongpal Bumaiti Bapiduna Anisuba Dr. K.S. Sorijit Singh Interdistrict Polo Tournament ke champion waikre Manipur Horse Riding and Polo Association gi meng makhada tha sigitang Nepal dagi nupagi polo team tarana saruk yaduna Imphal ki mapal kangjibong polo ground da no odd basis sa tharakiba Anisuba Dr. K.S. Sorijit Singh Interdistrict Polo Tournament ngasi loisan kre loisan bagi thoram da Manipur gi Chief Minister Y Khemchan Manipur Horse Riding and Polo Association ki President Ais Dilip Association asigi Technical Chairman and Bedejit amadi KSS Lok Sahib na thorma pusing waike sa tharakiba tournament asigi ngachi sanaki ba aroi bam match da
X Polo Club Wangkhaina Singkhai Hunba Polo Club Kongpan bu Panjal Taruk Marida Maitiba Piduna champion oikibane. X Polo Club Wangkhai gi mai pakibigi Panjal Singadu El Atang bana Anisuba Madi Marisuba Sakarda Panjal ani TI Santosna Anisuba Madi Ahumsuba Sakarda Panjal ani Sanki Atoba Panjal ani Aduna TI Jacob na Marisuba Sakarda Sankibane. Match asida maiti khiba Singkhai Hunba Polo Club Kongpan gi Panjal Mari aduna o Roger na ahanba madi Marisuba Sakarda Panjal ani Sanki Atopa Panjal ani aduna T Laisembana ahanba Sakarda Sanki. Satrakhiba tournament asida X Polo Club Wangkhai gi Sanaroi El Atang bana best player tarduna Selona Lupalising Tara pituna pungning thawatki. Champion Wikiba X Polo Club Wangkhai da trophy galwana Selona Lupalising Humpu madi Rana Sapta kiba Singkhai Hunba Polo Club Kongpal da trophy galwana Selona Lupalising pituna pungning thawatki. Loisamagi thoramda saru yakiba Manipuri Chief Minister Y Khemsana Polo Sanarui Singbu pungning thawaladuna mahaki maikaidagi pangba yaba matingching pangani haiki. International level to Polo ground scale of Bonavida, but then UI, Aina, Yazan Mugavina, Hayan Kumba, Alamas, Pura Salaga, Zagati, and government officers in Tutarage, Karamamo, Kasapia, Gavagano, giving us the Akaga, who is analyzing to be as if finally. In Mali, Sanavasi, Amala Pudini, Amala Pudini, Adabo, in the spirit of sports, Animal, again, in the best blessing of the week. Thank you very much. 1, 2. Nongada Boxing Academy na gold nipal yauna punna medal taranithoy madi point niputre lawduna Manga Suba Master Boys and Girls Boxing Championship ki overall team champion oire. Manipur MSR Boxing Association Mabagi Meng Makada Tha Sigi Tang Tarmathoidagi individual club unit amadi academy gi nupa boxer Samaga taranithoy nupi boxer kuntaru punna nupa amadi nupi boxer Samaga kuntranipan sarug yaduna Kumulampak Boxing Arena da chatharakiba Manga Suba Master Boys and Girls Boxing Championship ngasi loisan khre. Loisan bagi thoramda National Secretary CWC member amadi State President Republican Party of India Athawalegi Maheswar Thongnawjam Hana Mabagi Advisor Waramba National Awardee W Opendro Durdarshan Kendra Imphal gi Program Executive RK Amarjit Suba Hospital gi Managing Director Dr. Indivar Wahengba Mamadi Sampurna Seneha Foundation gi founder Seneha Misra na Thormapu Singh Waiki. Satharakiba championship asigi ngasi aroiba numit ki pangthokiba Master Boys gi kilogram kuntrahomdoi makhagi aroiba bauta KACTL Khoijuman gi Ice Lanchen bana NBA Nongada gi W Bungthoibu maitiba piduna title lawkhre. Nupamasa gi kilogram kuntren makhagi aroiba bauta Sarita Boxing Academy Team A Mayang Imphal gi E Sandhyang ambana Academy asigi Team B gi Ringam Yangwabu point mari amada maitiba piduna title lawki. Nupamasa gi kilogram kumapan makhagi aroiba bauta TUC Thangmaiban gi Ice Morambana NSA Kumalapa ki CIS Orispu point ahumani maitipa piduna title lawki. Category asigi kilogram kuthramdoi makhagi aroiba bauta MBA Wangjingi RK Lanchen bana PKBA Lamaidongi L Karana Bhaktabu point manga sinoda maitipa piduna title lawkhre. Category asigi kilogram kuthramdoi makhagi aroiba bauta individual gi Pravin Thongnawjamna Sarita Boxing Academy Team A Mayang Imphal gi Daniel Thodambu RSC round 1 the maitipa piduna title lawki. Master Boys gi kilogram kuntra manga makhagi aroiba bauta Sarita Boxing Academy Team A Mayang Imphal gi Ice Henthoina NBA Nongada gi W Mission bu point ahum anida maitipa piduna title lawki. Category asigi kilogram kuntra tren makhagi aroiba bauta Sarita Boxing Academy Team A Mayang Imphal gi Prabhaini Kasomhungna PKBA Lamaidongi Mangal Yumnambu point manga sinoda kilogram kuntra mapan makhagi aroiba bauta NBA Nongada gi S Langwan bana Sarita Boxing Academy Team A Mayang Imphal gi o Luhen babu point mari amada kilogram nipumathoi makhagi aroiba bauta NBA Nongada gi N Diamond na PBA Uripo ki L Alexander bu point manga sinoda kilogram nipumdoi makhagi aroiba bauta
MSBA Usiwagi O Mani Thoibana Sarita Boxing Academy Team A Mayang Impalgi M Dennispu RSC da Matipapiduna title Lokre Nupi Masagi Masargi Kilogram Kumapan Makaki Pangtokibada Prem Kumar Boxing Academy gi Huidrom Elbia Devi na gol Sarita Regional Boxing Academy Mayang Imphangi Rosni na silver medal Lauki kilogram kuntramatoi makagi aroiba bauta KACTL Khoijumangi L Lingthoi ngambi na gol amadi Thamiban United Club ki Y Nelson na silver medal Laukre kilogram kuntra manga makagi pangtokibada Nongoda Boxing Academy gi Sanjibam Jessica na gol Thamiban United Club ki S.H. Isal Tombina silver medal Lauki Nupagi best boxer na Nongada Boxing Academy gi K.H. Robinson na takre best promising player na Mahesh Boxing Academy gi K. Tomtin Nganba madi best loser na Thamiban United Club ki A. Jenison na takre Nupi Masagi best boxer na Nongada Boxing Academy gi S. Jessica best promising player na Khoijuman Boxing Academy gi L. Lingjen Thoibi amadi Thamiban United Club ki S.H. Isan Tombina best loser taki Nongada Boxing Academy na gold nipal silver ani bronze ani pune medal taranithoi amadi point niputare logduno overall team champion Sarita Regional Boxing Academy team A Mayang Imphal na gold taruk silver nipan bronze manga pune medal taramapan amadi point nifuhumdoi logduno first runner sabamadi Prem Kumar Boxing Academy Langmaidong na gold manga silver ahum punna medal nipal amadi point kunmari logduno second runner up takre Manipur Cricket Association MNC gi meng makhada tha sigi tang mapandegi tim taranithoina saruk yaduna Model Higher Secondary School Oriental College Ground Moijing Public Ground Thawbalamadi Larinjam Public Ground chathariba tara suba MNC W Praladamadi W Ramananda Elite Trophy gi ngasi Model Higher Secondary School amadi Oriental College Ground na sanaki bam match da Sam Khagempali na Cyclone Thamaibanbu wicket amada maiti pikre match asida Sam Khagempali na tos ngamduna fielding khanki ahanba batting tokiba Cyclone Thamaiban na over kuntrani thoida wicket loina turaga run chamaga supna ahum lauki masigi pakhumda anisba batting tokiba Sam Khagempali na over kunmari ga ball amada wicket mapan khak turaga apiba target adu yoduna match asi mai pakhibane match asida Sam Khagempali gi sanaroi Abdul Kasim na over taret ta wicket ahum loduna man of the match taki El Kisan na wicket manga amadi and Denin na hat-trick lauki Moijing Public Ground Thawbal sanaki ba match ta PTRC pasoi part 4 na Model Club Singamakhabu run marfu tarada maiti piki match asida PTRC pasoi part 4 na tos ngamduna ahan ba batting tokibada over kuntrani pan ball ahumda wicket loina turaga run chamaga nifu lauki masigi pakhumda anis batting tokiba Model Club Singamakha over tarmapanda wicket loina turaga run yankhai tarukhak loduna match asi maiti khibane match asida PTRC pasoi part 4 gi sanaroi RK Rex na wicket ahum amadi run manga loduna man of the match taki Larincham Public Ground sanaki bam match tana Traukwa Kaithelna SCCC Singamaibu run marfutara tareta maiti piki match asida Traukwa Kaithelna tos ngamduna ahan batting tokibada apibo over nifuda wicket tare turaga run chani tarahumdoi lauki masigi pakhumda anisba batting tokiba SCCC Singjamaina over kuntra ga ball anida wicket loina turaga run chamaga tara tarukhak loduna match asi maiti khibane match asida Traukwa Kaithelgi sanaroi S Somokantana wicket ani amadi run kunmanga loduna man of the match taki District Football Association Thawbal gi meng makhada ngasi dagi tim tarung na saruk yaduna District Mini Stadium Thawbal Ningombamda manga suba El Memcha Devi Memorial Super Division Football League Tournament hokre hokdopagi thoramda Manipur Tribal Development Corporation gi Hana Project Manager oiramba Lamaba Mohindro Thawal Wang Mataba Mathaklekai gi Hana Councillor oiramba Waikhom Praphulo amadi District Olympic Association amadi District Football Association Thawal gi President Mutum Manina Thorma Pusing oike pangthokadori tournament asigi ngasi ahubun numit ki sanaki bam match na ISKKSA hauka kiam sipai kiam na
ASSA Sangayumfambu gol manga sinoda maitiba piki Ice KKSA hauka kiam sipai kiamgi mai pakibki gol singadu El Boss na match ki kuntramapan subamadi humputara tret suba minita gol ani sanki atopa gol ahum aduna El Lamngan bana match ki kun suba O Paul na match ki humputara subamadi M Nongdamba na match ki humputara manga suba minita sanki hayeng ground asida ahanba match waina nungtil pung 12 makai tabada Yaripok FC amadi Sodek Wangjinga sanagani ani suba match nungtil pung ani makai tabada JJFA Thawal Hauka amadi SLYO Tekchamga sanagani Bisnonaha Youth Federation Yaripok BYFY na sinduna pangtokpa team tara tarit na group mari khaidokuna thasigi taruk tagi BYFY gi playground da chatharakiba second Yaripok Trophy 9A site Manipur Open Football Tournament 2026 ke ngase sanakiba match singda Yaripok United FC amasung Master FA Yaripok top mai pakre tournament asigi ngase sanakiba ahanba ground gi match ta Yaripok United FC na CPC ningthaunai bu goal ani amada maithiba pikre ani suba ground da sanakiba atupa match amada Master FA Yaripok top na WYC wangkhembu goal ahum sinoda maithiba pikre Tenta Haibung Tranquility Club Tenta na sinduna team tara tarukna group mari thokna khaidoktuna thasagi Nepal dagi TQC ground da sanaba hokiba third TQC Trophy 2026 led Irungbam Birtal Memorial State Level Open Tennis Ball Cricket Tournament king ase sanakiba match singda Hairok PS amasung Fashion Queen Thawal mai pakre tournament king ase sanakiba ahanba match ta Hairok PS na Tenta Brothers Tenta bu wicket tareta maithiba pikre ani suba match ta Fashion Queen Thawal na Tenta Hurricane bu wicket tarukta thoiba ngamkre District Football Association DFA Thawalgi manga suba El Memcha Devi Memorial Super Division Football League Tournament 2025-26 ngasidagi team taruk na sarukyaduna Thawal ningombam da leiba District Mini Stadium da hokre Laikidrabi El Memcha Devi gi photo da laikatuna amadi maira chukhatuna haudoki bathoram aduda Manipur Tribal Development Corporation ge retired project manager Lamabam Muhindro TMC Ward number 2 gi ex councillor Waikhom Prafulo District Olympic Association amadi DFA Thawalgi President Mutum Manina Chingbana President members ngoina sarukyaki ngase sanakiba match ta HKKSA Hauka Kiamna ASSA Sangayum Fambugol manga sinoda thoikre Triathlon Association of Manipur na sinduna kontranitoi suba state triathlon amasung aquathlon championship pangtokre Indian Triathlon Federation amasung Manipur Olympic Association da affiliate tauba Triathlon Association of Manipur na sinduna wangkaining tempokri mapal da pangtokpa championship aduda triathlon amasung aquathlon gi tongan ba chahi gi category khaidoklaga athoi ahenta nakre thawramaduga mari lenana Kongbam Jackson na Triathlon Association of Manipur na sigumba championship ama sinbi langbi ba si thagat pa fawi masana si matik mayai yamna leiba hakchang fatrabadi masana aseda sarukya bangamloi mioi baikoi gi punsida education asi maru oi masigi mathakta hakchang fana thamba sisu tangai fade hakchang fatragadi mahi fana haibasu madugi kanafam leiroi awaba wakal khan bangamloi haiki Championship adugi makok mathang tarba singda mana khutsinakhe loisilakpada mariba pa amukahna pisari Lamdam asigi law and order ningthina laksin ba ngamna ba Unified Command Manipur gi Chief Minister na paisin gadabani haina Citizen for Justice Manipur gi Chairperson Khaidem Manina haikre Mahairoi lesing kuntra taruka chatruk marfudara mapal class 10 exam da sarukyagani exam da aranba tauba official singi mathakta lupa lakh tara fine amadi chahi tara jail da thamba yai haina boss sem gi secretary S Jitalal Sarmana phongdokre Chief Minister Yumnam Kemchana Imphal Turel da paikhatpa project sing yengsinkre amadi ex Polo Club Wangkaina Chingkai Hunba Polo Club Kongpal bu maithi bapiduna ani suba Dr. KSS Sarojit Singh Inter District Polo Tournament ke champion oikre
ngasi gi oina DSTV na sandok cha Manipuri pau matang asida loishinjare medeng tabri bupum namakpo amuka hana khurumjari